Manglam chatta soirambana iramda Manipur da khudong thiba tanja ama hojik mayoknaduna chatli asigumba khudong thiba fibam sing asi tungi mirol singda mayoknadana ba tunglam chatki yengduna thabak tawramsi haina Chief Minister Nongthongba Birena Fongdokre wafam asi Housing and Urban Development ki senthang makhada National Game Village Langol da PDA na lupa crore yangkhai nipan rom changna saba alternate housing complex sangaba gi thawramda phongdokhibane Manipur lenga ki Municipal Administration Housing and Urban Development senduna pangthokhiba thawramaduda Chief Minister na makhatana Manipur da paliba lenga kasina miyamgi michai kaya tariba asi miyamgi yaifana ba hotnabadani state as da paliba BJP lenga kasi hek leirakpadagi lenga kasi na hiram kaya da apanba amadi awaba kaya thengnaduna ngasi fawba lakli lenga kasi lakpadagi state asida lambi thong chingpat turel yauna hiram kaya da chakwa thawrangi thabak thawram singda manglom da khumang chawsin na changsin bangamle haina phongdokhe Revenue Department gi akanba akaknaba team amana chahi ama makhai changna survey tawduna ngasidi state asida law uba yadaba mafam sing amasung foothills ki mafam sing masak hangdokle hairaduna Chief Minister na mafam sing asida lengak na senthang thadaduna housing construction tawnaba scheme haudoknaba thawrang leire masida lengak na thadariba senthang sing adu yum sakhriba yum sing aduna tapna amuk singalakpa yagani masi ching amasung tampake mafam sing da leiriba law uba yaba mafam sing asi kannabagidamaktani haikhe miyamna lambi lamhangda plastic yauna makhalamata fatta haudi sing langthokpigano haina paujal piraduna Chief Minister na lamdam asi khwaidagi hena lunan ba lamdam ama ohenna ba hotnabada miyamna angamba mateng pangbiyo haina phongdokhe state asida leiriba government quarter singda leiriba miyoi amatana Laisang sajin batawbigano lamdam asi kanglu furup kaya na khundaba lamdam oibana quarter singda furup khuding makki laisang sing sajilaklabade quarter khuding makta laisang na pikthalagani government ke quarter oina masak thokna lehensi haina miyam ge pukning chingsin ke ngasi sanga khiba alternate housing complex asi lupa crore yangkhai taruka lakhum fu changna sabani masida hutko ge funding na lupa crore yangkhai mathoi ni aduga state share na lupa crore manga ga lakh humfu ni haiki Housing sigi types da koi khara sagalaga mayam da pinanaba honagadori maramdi aikoi se landlock ka leiba bung koi se laga ising gi lambi su leitaba aduna akoi gi tampak ka leijari ba labuk khara ga pat turin jaga khara se masi yam importance hoiba masi kandaba yadaba kari puthoga sagani kari na sagani kari gum landslide aso wama tawro kohima da natragana jiri lambi da kana khani hujiki laiba global warming gi matam sida thoi daba uda ta da mayam thoi aduna sigi pot punamakse mangjong na mai khoi udaba yade aduna Manipur shamoba state shamoba Manipur niyam nungai ne de loba thamamba akoi politics of gariba khoi kharagi pandam ne aduna masigi pot mayam khoi na hona jara kosi mayam na mateng pangbiyo mayam gi support na tra de khoi ngammo